Ripnopu Hamada Taranuxari. Hojik Aina Legend from Masi, North Eosiki, Imphal Hotel Mangani. Imphal Hotel Mangchida Hojik, Mayam Putki stole Mayama, Hangduleremi. Arsi, a Kogi Masigi stole Lady Matoka Matobul. Masi Honasum Taza with the Hokiba 2018. Swajidagi, Watandugi Diwali Haitare. Daidagi Hokibagi, Wafamum Lady, Marina Hadiba, Mandu Bastol Sea, a classic group of hotel and Salaiba, Imphal Hotel, Tungdaliba, Imphal Hotels Gi, management Kangu, staff singer, Tabakanda, Manipur, some Bakarosi, Amalaita was a Swajida, Miangi Kara, Nuanaba, Numidangi, Punchironje, Hochide Laitabrina, Madula Henaba, Honorapogi, Mali Adbo, Sanga Jamina Sea, Karikudum Saba, Miam, Living Wari Hanarakanda, Karikari Pangbagi habit to come with us. Masima among the Kogimatam, Karimandago, Kogi Sikana among the Kogi Manibugomi Sinduna, Night Plaza Stormico, Masimato Carmelution given Masibo. I coin some Kamjabada, Hariba, Falgi, Maruna Kangama, among the Hariba Street. Put Hangtokana, Miam and Waiba, Manipur, Night Kiwaba, Equatundangi, Punchiron, the Latam Lovely. Hariba, Dumlava, Night Plazaji, 2017 October 3 is the Manipur Minister of Birena. Hangdolakan, Miam, Nwai Baitare. Numidang Puntarutagina, Puntara, was a Hanglam Maneva, Hangzaga, no Majingazida. Otherwise, activity Manipur, the Natana Maling COVID-19 like that Lakivji. Cinema Morgan, the loan given. Masigi Hanaki season going to how was it? Tanka Hogi. A question Handaki did 25 days of the given. Put Corti Copense, some of the Maggie, some stars come at my leg. Sangbagi stars have the Quiggy says Sangbagi stars have live in a Tepachas in the net. Copenhagen exchange to Copenhagen in a labor, Quiggy son of items in Aduga. Mupasaj and Lemagadi, Halaga, Queen of Refund over case. No, what a Masibo to me, Kayaki sang like. Sana Gawadi is quite high table there. I don't pull them away, we do around hand with Ban Lagido. Other the Kitanko is sailed, thank the Hante. A table didn't know Melodum quite expect of the Dumpangi Hajata. Aduga Masigi Hogi, Copen Rense, Lupaca, the Nikia Pulipi. What are they, Horaga, Sawa Bugle, when it's himself. Aduba Miduna, the Sing Pio, and Nipio, Hagasudum, Samas, and Saragadum Pipa. So the denomination in the 10, 20, 50, 100, 200, 500 my labor. Kogi street puts a classic group of hotels na sponsored of Oderic Matu. Money. Kogi Serum Hotels, I take classic group of hotels, Key Labor, Classic Grande, Hotel Imphal, Classic Hotel, Mayam Pula Pulaga, Squid Shape Mamono, Yarga Pulaga to Otobserve. Masito is a Kariwakano, the Gito Wibin in Habibu. Kogi, some have the Yam Ila Hotel Manu Sang Tragazuko, Lambi Mataida, Yam Hongna, Yam Koi Fresh Oina, Mayam Nasaban, I never don't talk with Pacific Matam, your passage that Mayam and Zoito Novoina, Quina, sacrifice or Mam Toxera, observing. Masit Tanka book to take it over again. And the Quina did Tang Manga, book this Turkish again, Manga delusions and then Queen Lipsay in Mina. Look at Maggie Minugis, Riasaka, my leg. Menu say, Mari Tonale, Sinakanoge, Quigi, classic hotel menu. The hotel in Palgi, Grandigi, the beverage item, the band mind on the menu, Marie Tona Tame, beverage scheme, Suli out there, the Chinese ski, the gay Quiggy Silly Laser. They put attempts here. Masiki safe to correct idea of good. Sefsaqui hotel with the leisure was same, the scene alone told of the mountain, Mapan outside Manipur. Dungi Mamsu Yaw and Manipuri Haitare, Moji Yawi, the Quiggy Classic when a leisure was shaping Sina, a number of the Martin. Makata and a point of music, like Jeribas in a beverage counter, Haribo counter, this is the Karikari facility from Game Miam Bakery, Kutum Saba Pigi habit to come with us. Beverage counter is the mocktail, milkshake, cold beverage, like cold coffee. They give lemon iced tea like that, and then lemon tea, and fresh lime soda, and fresh lime soda mix. Every lime soda, packaged water fangani, soft drink fangani, edi CCT fangani, cappuccino, coffee makalayam basi the loim fangani. Adegi koi chumnagi handmade ready-made tea fangani. Mocktail kara special oina blue wine and sparkling blood orange and shake banana chocolate strawberry shake ayamba dum yaure sir
and coffee da koi black coffee milk coffee adagi sumba yamba dum phange adagi no koi CCT da longmangkha gi tea adagi lemongrass tea adagi haimang tea sugumba phange adagi silo sauri gi adum cha su yaure juice can real juice makal khara adum thamjare adagi sumnagi special oina koina semjaba sigi mocktail sparkling blood orange si mayam hauna dum thakne adagi blue hawaiian si yam hauna dum thakne adagi ayam bana shake angang yam lakpara shake si marang kaina dum thae angang yam pamna dum thae mayam ne yam pamna thangna ri baching je koi red si kaya dagi shake dagi horga si da beverage si da phangi ja beverage item da phangi baching je mag red se kaya dagi ni kaya bo bu ji oi ge de thambi beverage ki rate se koi only 20 rupees tagi hawe 20 rupees tagi up to 120 sida loi ai koi hojik beverage counter da phangli ba item sing khangwina khre loina na hojik che koi da lakli ba yam laiteng ga loina da hangli ba sun ba food stall si da classic group of hotel ki general manager koi mafam sida chu laire general manager ga unana bagi tanja do lobjage manipur government na bahut department na madu initiative lor kanda nat plaza hongdo khre du covid 19 ge matam dagi madu lekhre makata na sumaina classic group of hotel na ga sumaina tawi ji kari wakhalon dagi la no ha bi thabi street food की concept से अखोई ना in fact government की night plaza ना हौदों में तो अदुई ममांग दे अखोई रे हौजरमनी अखोई की street food की concept से मैं मपांदा quick bite ला तो लागा थूना चारगा अदगी street food है बिना road की side ता थोंगा अरे मांग मक्तरा थोंगा quickly थूना जो चाबा फंगबा अरे मांग दा थोंगबा उबा अदुगी concept को ममदा street food से मैं item गरीज दे जुले street food हाई बिसिदा menu samna habda golgappa gumba adagi akhoi gi manipuri gi item gai na hai na keli chana gumba singju gumba je si jo dum roadside street da phangba ai menu sum ba item je khangkalaga adung ba item yam gajing do chinese dei ne indian dei ne akhoi manipur gi on local loi boy indigenous item yam je da akhoi na khangkalaga si concept da anoba environment ama ai di mapanda street food hai na street food ki concept da mapanda dum अखोइना नाना थारगा सिदी सी स्वाइना पिजे बगी concept से अखोइना हौदोखिमने ममांगदसु मी गेस्ट मैम याम appreciate तौदना लाकना की नावाय अखोइन तौरम मतमददी इहाना बा हौरकपदा नुमित हुमनी गुम्बा नुमित मरीनि गुम्बदं सुम तौरमी अदुदगी सुम डिमांड सुम लेपदगी अदगी कस्टमर feedback मैमनसु खरा सांगना तौबियो हायपदे अखोइना ममांगी तौबिदरी हप्ता अमा तौरे अदुगा हंतकिसेना अखोइना तौदोजे नुमित 12 days किनी तांग कुनमंगा दे हौरे अदुगा अखोइना तौदोजे तांग मंगा बौनी मरोइना सिदा गसाइ थबिगी बदा खoi local food chu dum phangena thambire masi khoi gi rate si kamal people na dum lai ba sab affordable dum oibra kamai taw ya dai bu thab yes reasonable adum oi akhoi hotel restaurant manung da yon bagi rate tadi nate akhoi na yole se mapan na putorok ni na street food ki rate ta affordable rate aduga मैम फैमिली मैम नसु यामना ला आंगांग फैमिली का लागा चाबी बियावी अदुगी सेम एनी ऑल डिफरेंट केनोगी सोर्स ऑफ इनकम लेबे मैम को अफोर्डेबल ओइनबा अदुगी रेट ता खरा होंगदबा अरे खरा पिक्थबा साइज लोइनमग अफोर्डेबल ओइनबा रेट ने फैना थाथम देइसे makata na haribo mafam se hotel Imphal gi mamang na taba atopada sumbagi street food ki kano je sengwala kanda madugi thorang miam de hena afaba kano je pi service pi na bagi plan leibra kari akhala ka kai lei mamang do jo koi sigi same concept se koi Sendra Park and Resort leibra adu da su tawjagre ani home work ta tawgre adu hadakti koi hotel Imphal gi sigi koi hotel Imphal gi oina oja ba by lane sida road ka su nakpa adaga public ta su disturb tawdaba oiba jaga ni na sida ne khoina tawjare se anamana sina su ideal oire street food ki tawai di lambi chatpa mem na su ure aduga lambi gi nakan da su phame aduga plus
ꯃꯤꯉꯣꯟꯗꯁꯨ ꯗꯤꯁꯇꯔꯕ ꯇꯧꯗꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯁꯨ ꯑꯃꯨꯛ ꯏꯟꯗꯤꯖꯤꯅꯁ ꯀꯥꯎꯟꯇꯔꯅꯤ ꯂꯩꯔꯤꯁꯦ ꯂꯣꯀꯦꯜ ꯏꯟꯗꯤꯖꯤꯅꯁ ꯀꯥꯎꯟꯇꯔ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯐꯪꯖꯕ ꯆꯥꯛ ꯌꯦꯟꯁꯥꯡꯗꯒꯤ ꯍꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕ ꯕꯣꯔꯥ ꯑꯗꯨꯝꯕ ꯑꯥꯏꯇꯦꯝ ꯀꯌꯥꯅꯤ ꯂꯩꯔꯤꯁꯦ ꯃꯐꯝꯁꯤꯗꯁꯨ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯥꯎꯟꯇꯔꯁꯤꯒꯤ ꯃꯥꯁꯇꯔ ꯁꯦꯞ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯞꯁꯤꯡꯁꯨ ꯂꯩꯔꯦ ꯃꯈꯣꯏꯒ ꯎꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯃꯥꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯑꯥꯏꯇꯦꯝꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯤ ꯃꯥꯡꯗ ꯎꯕꯤꯔꯤꯕ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯅ ꯎꯠꯄꯤꯒꯅꯤ ꯃꯥꯡꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯅꯕ ꯁꯤꯡꯖꯨ ꯃꯈꯜꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯒꯤ ꯑꯥꯏꯇꯦꯝ ꯂꯩꯔꯦ ꯕꯦꯁꯣꯟ ꯇꯣꯠꯁꯜꯂꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯞꯆꯜꯂꯀꯥꯟꯗ ꯂꯩꯕꯒꯤ ꯀꯩꯅꯣꯗꯨꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗ ꯑꯥꯏꯇꯦꯝ ꯀꯌꯥ ꯑꯃꯁꯨ ꯁꯤꯗ ꯂꯩꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯁꯥꯕꯗ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯩꯈꯣꯏ ꯃꯥꯁꯇꯔ ꯁꯦꯞꯀꯁꯨ ꯎꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯐꯨꯗ ꯁ꯭ꯇꯣꯜꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯅ ꯊꯛꯅꯕ ꯑꯥꯏꯇꯦꯝꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯗꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯩꯒꯤ ꯀꯂꯤꯛꯁ ꯍꯥꯏꯇꯥꯔꯦ ꯔꯨꯕꯦꯟꯗ ꯁꯤꯟꯅꯔꯀꯥꯟꯗ ꯃꯈꯥ ꯇꯥꯕ ꯃꯥꯁꯇꯔ ꯁꯦꯞ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯩꯁꯨ ꯀꯔꯤ ꯄꯥꯎꯗꯝ ꯄꯤꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯔꯨꯕꯦꯟꯗ ꯈꯨꯠꯁꯤꯟꯅꯖꯔꯤ ꯊꯦꯡꯛ ꯌꯨ ꯑꯥꯔꯁꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯃꯁꯤꯗ ꯂꯩꯔꯤꯕ ꯁꯦꯐꯁꯤꯡꯒ ꯎꯅꯖꯗꯨꯅ ꯃꯁꯤꯗ ꯀꯔꯤ ꯀꯔꯤ ꯐꯪꯒꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒꯤ ꯔꯦꯁꯤꯄꯤ ꯑꯩꯁꯨ ꯊꯣꯡꯕ ꯄꯥꯝꯖꯕꯅꯤꯅ ꯃꯁꯤꯒꯤ ꯔꯦꯁꯤꯄꯤꯁꯤ ꯀꯔꯤ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗු ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯑꯥꯏꯇꯦꯝꯁꯤꯡ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯍꯣꯇꯦꯜꯒꯤ ꯃꯃꯥꯡꯗ ꯇꯧꯔꯤꯁꯤ ꯃꯈꯜ ꯃꯊꯦꯜ ꯁꯨꯔꯦ ꯏꯟꯗꯤꯌꯥꯟ ꯆꯥꯏꯅꯤꯁ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯁꯦꯛꯁꯟꯁꯤꯗ ꯇꯧꯖꯔꯤꯁꯤ ꯏꯟꯗꯤꯖꯤꯅꯁ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡ ꯆꯍꯤ ꯌꯥꯝꯅ ꯇꯧꯖꯔꯛꯑꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯏꯅꯧ ꯅꯧꯅ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯖꯕꯁꯦ ꯑꯩꯈꯣꯏꯒꯤ ꯆꯐꯨꯗ ꯊꯣꯡꯕ ꯄꯣꯛ ꯍꯥꯏꯕ ꯑꯃꯒ ꯆꯐꯨꯗ ꯊꯣꯡꯕ ꯌꯦꯟ ꯍꯥꯏꯕ ꯑꯃꯒ ꯑꯇꯩ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯤꯅ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯆꯐꯨꯗ ꯊꯣꯡ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤꯁꯤ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯊꯣꯡꯕꯗꯤ ꯆꯐꯨꯗ ꯊꯣꯡꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯇꯤꯝ ꯇꯧꯕ ꯀꯥꯏꯗ ꯇꯧꯗꯦꯕ ꯑꯩꯈꯣꯏꯁꯤꯅ ꯑꯅꯧꯕ ꯖꯁ ꯐ꯭ꯌꯨꯖꯟ ꯍꯥꯏꯇꯥꯔꯦ ꯑꯃꯒ ꯑꯩꯈꯣꯏ ꯑꯥꯗꯒꯤ ꯇꯧꯕꯒ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯥꯏꯜꯒ ꯄꯨꯟꯁꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯃ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯁꯨ ꯑꯅꯧꯕ ꯑꯃ ꯊꯣꯛꯄ ꯃꯤꯅ ꯍꯦꯛ ꯆꯥꯕ ꯀꯥꯟꯗ ꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦꯍꯦ ꯍꯥꯏꯕꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯑꯃ ꯊꯣꯛꯄ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏ ꯁꯤ ꯇꯧꯖꯔꯤꯁꯦ ꯄꯣꯛꯁꯤ ꯊꯣꯡꯉꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯤꯜ ꯇꯧꯔꯒ ꯑꯗꯒꯤ ꯃꯅꯤꯟ ꯃꯌꯥꯝꯁꯦ ꯄꯥꯏꯊꯣꯛꯍꯟꯗꯅ ꯀꯦꯞꯆꯔ ꯇꯧꯔ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯣꯠ ꯂꯥꯎꯅ ꯌꯥꯝꯅ ꯍꯥꯎꯅ ꯊꯣꯡꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯤꯗ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯛ ꯆꯐꯨꯗ ꯊꯣꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯌꯦꯟ ꯆꯐꯨꯗ ꯊꯣꯡꯕ ꯁ꯭ꯇꯤꯝ ꯇꯧꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯏꯕꯨꯝꯒ ꯊꯔꯣꯏꯒ ꯊꯣꯡꯕ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯈꯖꯤꯡ ꯕꯣꯔꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯁꯤꯡꯖꯨ ꯑꯗꯒꯤ ꯆꯨꯝꯅꯒꯤ ꯁꯤꯡꯖꯨ ꯃꯌꯥꯝ ꯃꯈꯜ ꯃꯊꯦꯜꯅ ꯊꯜꯂꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯏꯁꯤꯗꯤ ꯃꯍꯥꯎ ꯑꯃꯅꯤꯍꯦ ꯑꯅꯧꯕ ꯑꯃꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗ ꯃꯇꯨꯡꯗ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯏꯅꯣꯠ ꯍꯥꯞꯄꯤꯔꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯒ ꯑꯣꯜꯂꯛꯀꯗꯧꯕ ꯂꯥꯛꯀꯗꯧꯕꯁꯤꯡꯗ ꯑꯩꯈꯣꯏꯗꯁꯨ ꯃꯣꯏꯅ ꯃꯊꯪꯗꯗꯤ ꯑꯅꯧꯕ ꯍꯦꯟꯅ ꯍꯥꯎꯕ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯇꯧꯍꯟꯅꯤꯡꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯁꯦꯇꯤꯁꯐꯦꯛꯁꯟ ꯀꯥꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯄꯥꯝꯕ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯄꯥꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪ ꯆꯍꯤꯗꯁꯨ ꯑꯅꯧꯕ ꯄꯨꯊꯣꯛꯆꯒꯦ ꯑꯗꯒꯤ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯇꯧꯔꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯁꯤꯡꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯅꯧꯕ ꯆꯥꯕ ꯐꯪꯕꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗꯇ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝ ꯏꯟꯗꯤꯌꯟꯗꯁꯨ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯆꯥꯏꯅꯤꯁꯇꯁꯨ ꯑꯅꯧꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯑꯃꯃꯝ ꯍꯥꯞꯄꯦ ꯑꯗꯒꯤ ꯇꯧꯔꯤꯕ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯑꯃꯃꯝ ꯍꯥꯞꯄꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯑꯃ ꯆꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯁꯤꯗ ꯂꯥꯛꯄꯤꯌꯨ ꯑꯅꯧꯕ ꯇꯦꯁ ꯇꯧꯕꯤꯌꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯎꯅꯕ ꯁꯤꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗꯀꯤ ꯇꯔꯞꯇꯒꯤ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯑꯃꯁꯨ ꯂꯩ ꯑꯩꯅ ꯄꯟꯕ ꯀꯥꯎꯍꯧꯕ ꯑꯩꯈꯣꯏꯒꯤ ꯉꯥꯒ ꯃꯁꯔꯨꯝꯒ ꯊꯣꯡꯕ ꯃꯁꯤꯁꯨ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄꯅꯤꯀꯣ ꯃꯌꯥꯝꯅ ꯌꯥꯝꯅ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯦ ꯊꯥꯖꯗꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯤꯅꯣ ꯌꯥꯝ ꯍꯥꯎꯔꯝꯃꯤꯅꯦ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯃꯦꯟ ꯄꯤꯕꯤꯔꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯤꯁꯤꯅ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯗꯁꯨ ꯃꯁꯤ ꯍꯥꯎꯏ ꯃꯁꯤ ꯃꯤꯉꯣꯟꯗ introduce tꯧꯕꯅꯤ ꯑꯗꯨꯗ ꯑꯅꯧꯕ introduce ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯅ ꯄꯤꯕꯤꯔꯝꯕ ꯀꯃꯦꯟ ꯃꯌꯥꯝꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ
ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄꯒꯤ ꯃꯔꯝꯁꯤꯗ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯄꯤꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯨꯞ ꯑꯣꯐ ꯍꯣꯇꯦꯜꯁꯤꯅ ꯇꯧꯖꯔꯤꯕꯁꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯃꯈꯜ ꯃꯈꯜꯒꯤ ꯃꯍꯥꯎ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯇꯦꯁ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯖꯕꯅꯤ ꯄꯣꯛ ꯆꯐꯨ ꯊꯣꯡꯕꯁꯦ ꯃꯁꯤꯒꯤ ꯔꯦꯁꯤꯄꯤ ꯍꯥꯏꯐꯦꯠꯇ ꯍꯥꯏꯕꯤꯌꯨ ꯀꯃꯥꯏꯅ ꯊꯣꯡꯒꯦꯗ ꯍꯥꯏꯐꯦꯠꯇ ꯍꯥꯏꯕꯤꯔꯝꯃꯨꯕ ꯄꯣꯛ ꯆꯐꯨꯗ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯄꯣꯛꯁꯦ ꯍꯥꯐ ꯀꯦꯖꯤꯒꯨꯝꯕ ꯄꯣꯛꯁꯦ ꯑꯃ ꯆꯜꯂꯦꯕ ꯆꯐꯨ ꯑꯃꯗ ꯑꯗꯩꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯉꯤꯕ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯔꯨ ꯃꯔꯥꯡ ꯑꯩꯈꯣꯏꯒꯤ ꯐꯗꯤꯒꯣꯝ ꯖꯤꯔꯥ ꯇꯤꯜꯍꯧ ꯑꯁꯨꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯂꯤꯛ ꯑꯁꯨꯕ ꯃꯌꯥꯝꯁꯦ ꯆꯞ ꯃꯥꯟꯅꯩꯕ ꯁꯤꯖꯤꯟꯅꯕꯗꯤ ꯇꯧꯕꯇꯕꯨ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯊꯣꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯄꯣꯛꯁꯤ ꯊꯣꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯖꯕ ꯖꯕ ꯂꯥꯎꯔꯒ ꯍꯥꯎꯇꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯐꯨꯗ ꯊꯣꯡꯕꯁꯤꯗꯤ ꯀꯩꯗꯧꯒꯦꯗ ꯉꯁꯥꯏꯒꯤ ꯃꯍꯥꯎꯁꯤꯡꯁꯦ ꯃꯥꯡꯗꯦꯕ ꯑꯩꯈꯣꯏꯁꯨ ꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣই ꯍꯣꯇꯦꯜꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯨꯞ ꯍꯣꯇꯦꯜꯗꯅꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯎꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯀꯥꯝꯕ ꯑꯣꯛꯇꯨꯒ ꯑꯩꯅ ꯊꯣꯡꯖꯔꯤꯕ ꯑꯣꯛꯁꯤꯒ ꯆꯥꯕ ꯃꯇꯝꯗꯅꯦ ꯈꯦꯠꯅꯕ ꯈꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯦꯕ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯝꯕꯤꯔꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯃꯍꯥꯎ ꯃꯌꯥꯝꯗꯣ moina hauna charamado akhoi chaba yai haibagi wakalonda akhoi tawjabne sengna hairgadi kainoda ahau chabji mi loi pam ai chu pam ko somjo pambiramgani ado ahau busi kamai thongdageda akhoi na sum innovative or wakal singda tor karmaina haunji ke habidu adugini adu ingredient chamane ko habidi thaibu mapukna chai singji chamane ko akhoi moro kren chani mai ai di umo hapa bibiwa yes adu akhoi dum tawjai ko adubu average oina akhoi mi mayam gi yenga tawjabne akhoi kanagomna ai di asab tawbiramo hayena haibiramo ngasi hayen wala ai dum pijage adumai tawbune akhoi gise adagi makata ko hojiki nga ga mushroom thongmase masida kari karam nga no thongyo se mushroom kamai happe karam mushroom na happe kaino ni mase nga se akhoi gi di kaino da akhoi sida sabsi khunna saba na tabnina maru yu ne na mi loina nga sabsi kinayebo ko aduna akhoi nga hi tawjai ngai je boneless to maru yaw da ba ngai che bajana maku yaw de akoi da amju lei classic grow hotel gi signature jisna ma lei bane ngai thong ba na mi am na lag ba kan ne adu cha ba kan da cd kaina admaina haibu nga makalam ne akoi di ngai her kan akoi na maku ga yawchal la ga thong ba adu na te ko masa na just maku lok thokrani mabu lok thokrani aduga hairi matung saruk to adu kaktanga ngasai gi akoi sida haiba akoi na akoi gi lol da oyster mushroom hai oyster mushroom ji ke tawga pajana akoi gi yum gi thongoi mong na thongmuni ko gi atei chwai mayam bora hori kholi bese hapet mane sunju ke ki singju bora haiba se dum ayam mane adu akoi chicken singju si kitang mayam da gi kitang thairap laigani kaigino da koi chicken si kaleja makan chicken adagi marumrang koi gi hadi maroi mapang suna yaroba phatigom tuning ko mayang ton hai ba mayang ko khari ke koi gi herbs mayam jina mix toroga to suba singju makhala ban street food ki chai jang haute haijab na te koi na che akoi sina kai doge da hygiene yeng bagan da su akoi na kitang akoi gi hotel gi ba pot da kitang maintain tawna ba na akoi gi hygiene maintain tawna ba for example akoi khut gloves up tana si tawjari tupi upi akoi gi adamai tawdana akoi mayam ga tawna bagan da di hygiene haiba taraga di Manipur di classic grow hotel gi hygiene se adum thak wang na lei hojiki chapura thongba yen se sine mato kamai thongna ta chapura thengba yen ju adum process amane tawbu bu chapura thongba kan da di khara khajik luna to e haiba ai karigino chapura happy ba yen se akoi pot pa da khudong cha de ba aduna kai dawge da akoi thau si salaga ngasai gi marum ram yam hapaga ngak marum ram karigumba akoi na chapura thongmane na akoi gi tilau chanam si munna tawbu taraga di ngasai gi akoi gi tilau chanam gi munna manam do akoi gi yen sari akoi na thongi sa du chang kane ba aduna tilau chanam munhan basimadi yam na darkar lai ba ko adum tilau chanam si munhan lam do yen ji hapaga amung anirak pajana olani sing tang hapirani kharga chorku tamda ngasai gi akoi gi sil dawbu sil dawga chapu jada dum khillaga dum thamane machi yamdrabuda pung ama gum changi kaigino tapna slow cooking ne se akoi gi mai achauda hapaga guru thok manate ba patient ama daga le ngai bagi dragadi kaino da ai ri khoi ji hojikan gi jau un tawrga jablo Chinese na taba patient lege da ngai ge da kai injang abu ja ge di ngai tare khara khut ka se ham na ko tra khara ngai tare adu na dragadi keno tawgne ba ko si ai cha ge marak thanna
ꯌꯨꯝꯗ ꯊꯣꯡꯕ ꯄꯥꯝꯖꯕ ꯃꯤꯈꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯃꯨꯟꯅ ꯇꯥꯁꯤꯟꯕꯤꯔꯒ ꯇꯝꯕꯤꯍꯧꯔꯒ ꯊꯣꯡꯕ ꯌꯥꯒꯅꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯁꯤ ꯑꯥꯔꯁꯤꯗ ꯁꯤꯟꯅꯖꯒꯦ ꯊꯥꯒꯠꯆꯔꯤ ꯔꯨꯕꯦꯟ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯁꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯂꯥꯛꯂꯤꯕ ꯚꯤꯖꯤꯇꯔ ꯑꯃ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯇꯥꯃꯣ ꯃꯤꯡ ꯑꯗ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯃꯤꯡ ꯊꯧꯅꯥꯎꯖꯝ ꯗꯤꯖꯦꯟ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯗꯒꯤꯅꯤ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯀ ꯍꯥꯡꯀꯥꯟꯗ ꯃꯤꯌꯥꯝꯁꯦ ꯄꯣꯊꯥꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯥꯛꯄꯁꯦ ꯃꯁ꯭ꯋꯥꯏꯁꯤꯗ ꯇꯥꯃꯣꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯃꯣꯠꯁꯤ ꯀꯔꯤ ꯊꯝꯅꯤꯡꯉꯤ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯀꯨꯏꯅ ꯆꯍꯤ ꯑꯅꯤꯃꯨꯛ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯇꯦꯟꯁꯟ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯏꯟꯁꯦ ꯐ꯭ꯔꯤ ꯐꯪꯗꯕ ꯄꯤꯁ ꯑꯣꯐ ꯃꯥꯏꯟ ꯂꯩꯇꯕ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯑꯩꯈꯣꯏꯒꯤ ꯐꯨꯡꯕꯪꯅꯔꯒ ꯂꯩꯔꯛꯄꯁꯦ ꯑꯦꯁ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯑꯃ ꯑꯣꯏꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯁꯦꯇꯜ ꯈꯤꯇꯪ ꯇꯧꯔꯒ ꯈꯤꯇꯪ ꯍꯔꯥꯎꯅ ꯇꯌꯥꯝꯅ ꯐꯦꯃꯤꯂꯤꯒ ꯁꯨꯃꯥꯏꯅ ꯆꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯂꯩꯔꯒꯁꯨ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯊꯣꯛꯅꯤꯡꯗꯕ ꯍꯥꯏꯗꯤ ꯇꯦꯟꯁꯟ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯅ ꯋꯥꯅꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯊꯣꯛꯄꯒꯤ ꯋꯥꯈꯜꯒꯥꯏꯁꯦ ꯑꯩꯈꯣꯏ ꯀꯥꯎꯔꯨꯔꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯏꯔꯥꯡꯁꯦ ꯈꯤꯇꯪ ꯍꯟꯊꯔꯛꯑꯕꯅꯤ나 ꯈꯤꯇꯪ ꯐꯔꯛꯑꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯤꯛ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯍꯣꯇꯦꯜꯅ ꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯑꯩꯈꯣꯏꯒꯤ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯥꯒꯤ ꯇꯦꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯩ ꯑꯗꯒꯤ ꯔꯤꯖꯅꯦꯕꯜ ꯄ꯭ꯔꯥꯏꯁ ꯑꯣꯏ ꯑꯗꯒꯤ ꯁꯤꯜꯂꯤꯕ ꯃꯐꯝꯁꯤꯁꯨ ꯑꯩꯈꯣꯏ ꯈꯤꯇꯪ ꯁ꯭ꯄꯦꯁꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯖꯒꯥ ꯑꯃ ꯑꯣꯏ ꯐꯦꯃꯤꯂꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯆꯥꯕ ꯃꯇꯝꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯤ ꯈꯤꯇꯪ ꯐ꯭ꯔꯤ ꯑꯣꯏꯅ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯆꯥꯕꯁꯦ ꯁꯤ ꯃꯐꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯈꯥ ꯇꯥꯅ ꯀꯩꯀꯩ ꯇꯧꯍꯟꯅꯤꯡꯕ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯃꯐꯝꯁꯦ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯨꯞ ꯑꯣꯐ ꯍꯣꯇꯦꯜ ꯈꯛꯇ ꯅꯠꯇꯕ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕ ꯂꯩ ꯑꯗꯨꯝ ꯏꯔꯥꯡꯁꯤꯅꯕꯨ ꯐꯔꯒꯗꯤ ꯇꯧꯕꯒꯤꯗꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯇꯧꯕ ꯌꯥꯕꯗꯤ ꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯝꯗ ꯀꯣꯏꯔꯨꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯀꯣꯏꯕ ꯆꯠꯅꯔꯤꯕ ꯑꯕ꯭ꯔꯣꯗꯇ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯑꯣꯏꯒꯦꯔꯥ ꯀꯣꯏꯕ ꯆꯠꯅꯔꯤꯁꯦ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯁꯦ ꯔꯤꯂꯦꯛꯁ ꯇꯧꯅꯕ ꯆꯠꯅꯕ ꯉꯥꯛꯇꯅꯦꯕ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯎꯒꯦ ꯉꯥꯛꯇꯪ ꯍꯔꯥꯎꯔꯨꯒꯦ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯨꯒꯦꯅ ꯆꯠꯅꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯆꯍꯤ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯇꯦꯟꯁꯟꯗ ꯋꯥꯔ ꯖꯣꯟꯗ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒꯤ ꯔꯤꯂꯦꯛꯁ ꯇꯧꯐꯝꯁꯦ ꯍꯧꯖꯤꯛ ꯂꯩꯇꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯅ꯭ꯌꯨ ꯏꯌꯔ ꯕꯥꯏ ꯕꯥꯏꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯡꯉꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯃꯆꯥ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯥꯁꯤꯛ ꯈꯛ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯆꯦꯟ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯀꯩꯅꯣ ꯐꯨꯗ ꯆꯦꯟ ꯈꯔꯅ ꯑꯗꯨꯝ ꯃꯐꯝ ꯖꯒꯥ ꯆꯥꯕꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯤꯛꯇꯛꯅ ꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯑꯒ ꯔꯤꯂꯦꯛꯁ ꯇꯧꯕ ꯌꯥꯕꯒꯤ ꯃꯐꯝ ꯑꯗꯨꯝ ꯁꯤꯟꯕꯗ ꯀꯔꯤꯝ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯁꯦꯡꯅꯃꯛꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯂꯥꯟꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯗꯨꯝ ꯂꯩꯔꯛꯄ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤ ꯃꯔꯤ ꯂꯩꯅꯕ ꯂꯩꯉꯥꯛꯅ ꯑꯗꯨꯒ ꯌꯦꯡꯁꯤꯟꯒꯗꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤ ꯈꯝ ꯊꯦꯡꯅ ꯋꯥꯕꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯠꯇꯅ ꯂꯥꯎꯗꯨꯅ ꯂꯥꯛꯄꯅꯤ ꯇꯁꯦꯡꯅꯃꯛꯁꯨ ꯂꯩꯉꯥꯛꯀꯤ ꯑꯆꯧꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯁꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯍꯦꯟꯅ ꯋꯥꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯕ ꯊꯣꯛꯂꯣꯏ ꯑꯗꯨꯕꯨ ꯑꯁꯨꯝꯂꯕ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯀꯨꯝꯕ ꯍꯥꯡꯂꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯕꯁꯤꯃꯛ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒ ꯎꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯁ꯭ꯇꯣꯜꯁꯤꯡꯗꯁꯨ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯔꯤꯕꯁꯤꯅ ꯆꯥꯏꯅꯤꯁ ꯐꯨꯗꯀꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯣꯜꯗꯅꯤ ꯍꯥꯏꯔꯤꯕ ꯁ꯭ꯇꯣꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔ ꯆꯦꯐ ꯑꯣꯏꯕꯤꯔꯤꯕ ꯌꯥꯝꯅꯁꯨ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯩ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁꯀꯤ ꯑꯣꯏꯕ ꯐꯨꯗꯁꯤꯡꯁꯦ ꯀꯔꯤꯅꯣ ꯁꯤꯗ ꯐꯪꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁꯀꯤ ꯑꯣꯏꯕ ꯐꯨꯗꯁꯤꯡꯁꯦ ꯁꯤꯗ ꯐꯪꯉꯤꯁꯦ ꯑꯗꯨꯝ ꯑꯣꯜ ꯑꯦꯁꯤꯌꯥꯟ ꯌꯥꯎꯔꯦꯀꯣ ꯑꯗꯨꯗ ꯁꯤ ꯐꯨꯗ ꯐꯪꯉꯦ ꯑꯗꯒꯤ ꯁꯤ ꯐꯨꯗꯇ ꯐꯪꯉꯤꯁꯦ ꯑꯣꯛꯇꯣꯄꯁ ꯁ꯭ꯀ꯭ꯋꯤꯗ ꯄ꯭ꯔꯥꯎꯟꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯐꯪꯉꯦꯀꯣ ꯑꯗꯨꯒ ꯁ꯭ꯇꯤꯝ ꯃꯣꯃꯣ ꯐ꯭ꯔꯥꯏ ꯑꯗꯒꯤꯗꯤ ꯅꯨꯗꯜꯁꯁꯨ ꯐꯪꯉꯦ ꯑꯗꯩ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯗꯒꯤꯗꯤ ꯕꯥꯔꯕꯤꯀ꯭ꯌꯨꯗꯅ ꯃꯈꯜ ꯑꯅꯤ ꯐꯪꯉꯦ ꯕꯥꯔꯕꯤꯀ꯭ꯌꯨꯗ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛ ꯕꯥꯔꯕꯤꯀ꯭ꯌꯨ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ 2 day ꯁ꯭ꯄꯤꯁꯤꯌꯦꯜ ꯑꯅ ꯑꯃꯒ ꯍꯥꯞꯆꯩꯌꯦ ꯑꯩꯈꯣꯏꯅ ꯕꯥꯔꯕꯤꯀ꯭ꯌꯨ ꯄ꯭ꯔꯥꯎꯟ ꯑꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇꯦ ꯁ꯭ꯇꯤꯛꯇ ꯂꯦꯡꯉꯒ
ꯑꯗꯨꯁꯨ ꯑꯁꯤꯗ ꯊꯝꯃꯤꯁꯦ ꯑꯁꯤꯗꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯥꯏ ꯋꯤꯡꯁ ꯑꯅ ꯆꯤꯀꯟ ꯋꯤꯡꯁꯀꯤ ꯑꯃꯒ ꯑꯗꯒꯤ ꯂꯣꯂꯤꯄꯣꯞ ꯆꯤꯀꯟ ꯂꯣꯂꯤꯄꯣꯞꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯐ꯭ꯔꯦꯟꯆ ꯐ꯭ꯔꯥꯏꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯥꯝꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯔꯕꯤꯀ꯭ꯌꯨ ꯄ꯭ꯔꯣꯟꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯈ꯭ꯋꯥꯏꯅ ꯄꯥꯝꯅꯩ ꯑꯞꯁꯦꯂꯤꯡꯁꯨ ꯑꯣꯏ ꯑꯗꯨꯒ ꯁꯤ ꯐꯨꯗꯇ ꯍꯥꯏꯔꯒꯅ ꯑꯣꯛꯇꯣꯄꯁ ꯑꯗꯩ ꯁ꯭ꯀ꯭ꯋꯤꯠ ꯄ꯭ꯔꯣꯟꯁꯦ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯄꯥꯝꯅ ꯑꯗꯨꯝ ꯆꯥꯅꯩꯕ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯃꯣ ꯍꯥꯏꯇꯥꯔꯦ ꯃꯣꯃꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯃꯣꯁꯦ ꯌꯥꯝꯅ ꯁꯣꯐꯅꯦꯁ ꯑꯣꯏꯔꯒ ꯃꯅꯨꯡꯗꯅ ꯖꯨꯁꯤꯅꯦꯁ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯑꯦꯄꯤꯂꯤꯡ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛꯇꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯈꯣꯠꯂꯦꯅ ꯍꯥꯏ ꯑꯗꯨꯒ ꯃꯣꯃꯣꯁꯦ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯌꯥꯝ ꯑꯞꯁꯦꯂꯤꯡ ꯑꯣꯏꯌꯦ ꯑꯗꯨꯒ ꯑꯇꯩ ꯀꯩꯅꯣ ꯅꯨꯗꯜꯁ ꯐ꯭ꯔꯥꯏ ꯔꯥꯏꯁꯁꯤꯅ ꯑꯗꯨꯝ ꯀꯩꯅꯣ ꯀꯃꯟ ꯑꯣꯏꯅ ꯁꯦꯂꯤꯡ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯖꯕꯗ ꯑꯩꯈꯣꯏꯅꯁꯨ ꯌꯨꯇꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯀꯩꯗ ꯑꯩꯈꯣꯏꯅ ꯆꯠꯂꯨꯗ꯭ꯔꯒꯁꯨ ꯆꯥꯏꯅꯤꯁꯀꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯆꯤꯟꯖꯥꯛꯁꯤ ꯃꯣꯔꯣꯛ ꯌꯥꯝꯅ ꯌꯥꯎꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯒꯤ ꯆꯥꯡꯁꯦ ꯑꯦꯅꯤ ꯊꯣꯡꯕꯗ ꯆꯤꯅꯤ ꯍꯥꯞꯄ ꯃꯆꯨ ꯐꯖꯅꯕꯅꯤ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯤ ꯑꯗꯣ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯦꯟꯂꯤ ꯃꯩꯇꯩꯁꯨ ꯃꯣꯔꯣꯛ ꯆꯥꯕꯁꯦ ꯃꯩꯇꯩꯗ ꯅꯠꯇ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯣꯔꯣꯛ ꯆꯥꯕꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯝ ꯍꯩꯅꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯆꯥꯏꯅꯤꯁꯁꯤ ꯀꯥ ꯍꯦꯟꯅ ꯃꯣꯏꯅ ꯃꯣꯔꯣꯛꯁꯦ ꯌꯥꯝꯅ ꯍꯥꯞꯄꯒ ꯆꯥꯕꯁꯦ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯁ꯭ꯇꯣꯜꯁꯤꯃꯛꯇꯁꯨ ꯑꯗꯨꯝ ꯇꯧꯕꯤꯕ꯭ꯔꯥ ꯆꯞ ꯃꯥꯟꯅꯅ ꯃꯗꯨꯒꯤ ꯆꯥꯏꯅꯤꯁꯀꯤ ꯇꯦꯁꯇꯣ ꯑꯗꯨꯃꯛ ꯐꯪꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯆꯥꯏꯅꯤꯁꯀꯤ ꯇꯦꯁꯇꯣ ꯑꯗꯨꯃꯛ ꯂꯣꯏ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯁ꯭ꯄꯥꯏꯁꯤꯗꯤ ꯑꯣꯏꯍꯟꯖꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯤꯗꯤꯌꯝ ꯁ꯭ꯄꯥꯏꯁꯤ ꯑꯣꯏꯍꯜꯂꯒ ꯊꯝꯃꯒ ꯃꯤꯁꯤꯡꯁꯦ ꯁ꯭ꯄꯥꯏꯁꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏꯅ ꯁꯦꯝꯖꯩ ꯑꯗꯩ ꯃꯣꯏꯒꯤꯗꯁꯨ ꯑꯩꯈꯣꯏꯅ ꯆꯥꯏꯅꯤꯁꯀꯤ ꯁꯣꯁ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯖꯩꯕꯀꯣ ꯑꯗꯨ ꯁꯣꯁ ꯃꯌꯥꯝꯗꯣ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯑꯩꯈꯣꯏꯅ ꯆꯤꯅꯤꯒꯤ ꯁꯔꯨꯛꯁꯦ ꯆꯤꯅꯤ ꯑꯣꯏꯅ ꯊꯥꯛꯇꯦꯕ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯁ꯭ꯋꯤꯠ ꯆꯤꯂꯤ ꯁꯣꯁ ꯀꯥꯏꯅꯒ ꯃꯈꯜ ꯂꯥꯛꯏꯕ ꯑꯗꯨꯗꯨꯅ ꯁ꯭ꯋꯤꯠ ꯑꯣꯏꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯌꯥꯕꯤꯟꯒꯤ ꯐ꯭ꯂꯦꯚꯔ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕ꯭ꯂꯦꯛ ꯕꯤꯟ ꯁꯣꯁ ꯀꯥꯏꯅꯒ ꯑꯗꯒꯤ ꯃꯈꯜ ꯑꯣꯏꯁꯤꯟ ꯁꯣꯁ ꯑꯣꯏꯁꯇꯔ ꯁꯣꯁ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯏꯒꯤ ꯀꯝꯄꯅꯤ ꯃꯃꯤꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯖꯩꯁꯦ ꯀꯩꯅꯣ ꯂꯤꯀꯨꯝꯀꯦꯅ ꯀꯝꯄꯅꯤ ꯑꯃ ꯂꯩꯕ ꯑꯗꯣ ꯑꯇꯣꯞꯄ ꯃꯌꯥꯝ ꯅꯤꯂꯣꯟ ꯄꯥꯎꯆꯧ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯗꯨꯒꯨꯝꯕꯁꯤꯅ ꯇꯦꯁꯁꯦ ꯈꯔ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯂꯤꯀꯨꯝꯀꯦ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ ꯇꯦꯁꯁꯨ ꯂꯩꯕ ꯍꯦꯜꯂꯤ ꯑꯗꯒꯤ ꯃꯥꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯇꯦꯁ ꯂꯣꯏꯅꯃꯛ ꯍꯦꯟꯀꯠꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯄꯣꯠꯁꯦ ꯈꯤꯇꯪꯕꯨꯗꯤ ꯇꯥꯡꯉꯁꯨ ꯇꯦꯁ ꯂꯩꯕ ꯄꯣꯠꯇꯣ ꯑꯣꯏꯅ ꯁꯤꯖꯤꯟꯅꯖꯩꯑꯕ ꯑꯩꯈꯣꯏ ꯑꯃ ꯇꯦꯁ ꯂꯩꯇꯕ ꯄꯥꯎꯆꯧꯒꯨꯝꯕ ꯅꯤꯂꯣꯟꯒꯨꯝꯕꯗꯨꯗꯤ ꯄꯥꯛꯅ ꯁꯤꯖꯤꯟꯅꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯣꯏꯒꯤ ꯁꯣꯁꯇꯣ ꯑꯩꯈꯣꯏꯅ ꯂꯣꯏ ꯁꯤꯖꯤꯟꯅꯔꯒ ꯑꯗꯒꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯆꯤꯂꯤꯁꯨ ꯇꯣꯉꯥꯟꯅ ꯂꯣꯏꯅꯃꯛ ꯊꯣꯛꯑꯦꯕ ꯊꯥꯏꯒꯤ ꯑꯣꯏꯔꯣ ꯆꯥꯏꯅꯤꯁꯀꯤ ꯑꯣꯏꯔꯣ ꯃꯣꯏꯗꯤ ꯄꯥꯎꯗꯔ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯆꯤꯂꯤꯁꯤ ꯇꯛꯈꯥꯏꯔꯒ ꯃꯥꯒꯤ ꯄꯦꯁ ꯁꯦꯝꯃꯒ ꯑꯃꯨꯛ ꯊꯥꯎꯗ ꯊꯣꯡꯇꯣꯛꯑꯒ ꯃꯥꯒꯤ ꯆꯤꯂꯤ ꯁꯣꯁ ꯁꯦꯝꯃ ꯊꯝꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄ ꯑꯦꯅꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯁꯦꯝꯗꯣꯛꯑꯒ ꯁꯦꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯤ ꯆꯥꯏꯅꯤꯁꯀꯤ ꯁ꯭ꯇꯣꯜꯁꯤꯗ ꯆꯥꯏꯅꯤꯁꯀꯤ ꯐꯨꯗ ꯑꯥꯏꯇꯦꯝꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯆꯥꯅꯕ ꯑꯥꯏꯇꯦꯝꯁꯦ ꯀꯔꯝꯕꯅꯣ ꯑꯗꯨꯝ ꯆꯥꯏꯅꯤꯁꯀꯤ ꯀꯥꯎꯟꯇꯔꯁꯤꯗ ꯃꯌꯥꯝꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯅꯤꯄꯨꯔꯗꯗꯤ ꯁꯤ ꯐꯨꯗ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯐꯪꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯑꯣꯛꯇꯣꯄꯁꯀ ꯍꯥꯏꯔꯗꯤ ꯁꯤꯗ ꯂꯩꯁꯦ ꯑꯣꯛꯇꯣꯄꯁꯀꯨꯝꯕꯁꯤ ꯃꯤꯅ ꯍꯦꯛ ꯁ꯭ꯀꯨꯏꯠ ꯑꯣꯛꯇꯣꯄꯁꯁꯦ ꯁꯤꯗꯗꯤ ꯌꯥꯝꯅ ꯐꯪꯕ ꯅꯠꯇꯕꯅꯤꯅ ꯍꯧꯖꯤꯛꯄꯨꯗꯤ ꯃꯌꯥꯝ ꯌꯣꯟꯅꯔꯦꯀꯣ ꯑꯗꯨꯏꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯗꯤ ꯇꯦꯁ ꯇꯧꯅꯤꯡꯕ ꯐꯥꯎꯕꯗꯣ ꯑꯗꯨꯅ ꯑꯣꯛꯇꯣꯄꯁꯀꯨꯝꯕ ꯁ꯭ꯀꯨꯏꯠ ꯑꯗꯒꯤꯗꯤ ꯄ꯭ꯔꯥꯎꯟ ꯕꯥꯔꯕꯤꯀ꯭ꯌꯨ ꯄ꯭ꯔꯥꯎꯟꯁꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯆꯥꯅꯩ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯗꯨꯅ ꯁꯤ ꯐꯨꯗꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯐꯨꯗꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯄꯁ ꯑꯗꯨꯒ ꯀ꯭ꯔꯥꯎꯟ ꯈꯖꯤꯡ ꯑꯆꯧꯕ ꯀꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯄꯨꯁꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯑꯍꯤꯡꯕ ꯑꯣꯏꯅ ꯐꯪꯕꯗꯤ ꯈꯔ ꯋꯥꯕꯒꯤ ꯀꯩꯅꯣ ꯎꯕ ꯑꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯑꯗꯨꯝ ꯑꯍꯤꯡꯕ ꯑꯣꯏꯅ ꯄꯣꯔꯛꯑꯀꯥꯟꯗ ꯃꯗꯨ ꯌꯣꯛꯑꯀꯥꯟꯗ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯂꯩꯔꯀꯥꯟꯗ ꯈꯨꯗꯛꯇ ꯊꯣꯡꯕꯒꯤ ꯀꯩꯅꯣꯁꯨ ꯐꯪꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤꯗꯣ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯗꯨꯝ ꯂꯩꯅꯕꯗꯤ ꯑꯩꯈꯣꯏꯅꯁꯨ ꯍꯣꯠꯅꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗ ꯍꯥꯏꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯗꯤ ꯃꯦꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯣꯖꯟꯗ ꯇꯧꯔꯒ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯍꯤꯡꯕꯒꯤꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯕ ꯋꯥꯠꯂꯦꯗꯤ ꯃꯄꯥꯟꯗꯩ ꯄꯨꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯍꯤꯡꯕꯗꯨ ꯄꯨꯔꯛꯄꯗꯣ ꯁꯤ ꯌꯧꯔꯛꯄꯗ ꯍꯥꯏꯕꯗꯤ ꯐ꯭ꯔꯦꯁ ꯑꯣꯏꯇꯥꯔꯁꯨ ꯕꯥꯏ ꯆꯥꯟꯁ ꯁꯤꯕ ꯌꯥꯎꯋꯦ ꯑꯗꯒꯤꯗꯤ ꯍꯤꯡꯅ ꯄꯣꯔꯛꯇꯕꯁꯨ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ
ꯄꯣꯠꯇꯣ ꯑꯥꯗꯩ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯐ꯭ꯔꯣꯖꯟ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤꯗꯤ ꯆꯦꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯋꯥꯔꯤꯕꯨ ꯁꯥꯟꯅꯖꯔꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯤꯗ ꯍꯦꯟꯅ ꯐ꯭ꯔꯦꯁ ꯐꯪ ꯇꯥꯔꯗꯤ ꯃꯌꯥꯝꯅꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯐ꯭ꯔꯦꯁꯇꯣ ꯗꯤꯁꯄ꯭ꯂꯦ ꯇꯧꯔꯒ ꯎꯠꯂꯒ ꯑꯗꯨꯗꯒꯤ ꯗꯥꯏꯔꯦꯛꯀ ꯂꯧꯈꯠꯂꯒ ꯊꯣꯡꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯧꯕꯨꯗꯤ ꯇꯧꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯩꯇꯕꯅꯤꯅ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯐ꯭ꯔꯣꯖꯟ ꯑꯣꯏꯅ ꯁꯤꯜꯂꯒ ꯇꯧꯖꯕ ꯐꯦꯃꯤꯂꯤꯒ ꯂꯥꯛꯄꯤꯕ ꯃꯥꯅꯦ ꯑꯩ ꯐꯦꯃꯤꯂꯤꯒ ꯂꯥꯛꯆꯕꯅꯤ ꯃꯁꯤꯗ ꯂꯥꯛꯏꯁꯤꯅ ꯀꯌꯥꯔꯛ ꯁꯨꯕ ꯑꯣꯏꯕꯅꯣ ꯑꯩ ꯉꯁꯤꯗꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦ ꯉꯁꯤꯒ ꯂꯥꯛꯏꯁꯦ ꯑꯗꯣ ꯍꯟꯗꯛ ꯆꯥꯏꯁꯦ ꯆꯥꯏꯅꯤꯁ ꯂꯣ ꯀꯩꯅꯣ ꯆꯥꯗꯣꯏꯁꯦ ꯑꯩ ꯆꯥꯏꯅꯤꯁꯅꯦ ꯉꯁꯤꯗꯤ ꯃꯣꯃꯣꯒ ꯑꯗꯒꯤ ꯒꯥꯔꯂꯤꯛ ꯕꯇꯔꯒ ꯑꯅꯤꯁꯦ ꯈꯛꯇꯅꯦ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯖꯗꯣꯏꯁꯦ ꯃꯃꯥꯡꯗꯁꯨ ꯂꯥꯛꯑꯝꯃꯦꯀꯣ ꯑꯗꯨꯒ ꯍꯟꯗꯛ ꯑꯃꯨꯛꯀ ꯂꯥꯛꯑꯦ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯖꯒꯥꯁꯦ ꯍꯥꯎꯕꯒꯤꯔ ꯀꯩꯒꯤꯅꯣ ꯑꯧ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯣꯉꯥꯟꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯨꯝ ꯑꯃꯨꯛꯀ ꯍꯟꯅ ꯂꯥꯛꯆꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯇꯥꯡꯅ ꯐꯪꯕꯅꯤꯅꯅꯦ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯊꯣꯛꯂꯛꯄꯁꯤꯁꯨ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤꯀꯣ ꯁꯨꯃꯥꯏꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯅꯨꯡꯗꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯥꯎꯇꯤꯡ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯆꯥꯕꯁꯦ ꯄꯥꯛ ꯆꯠꯅꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯈꯔ ꯑꯍꯣꯡꯕ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯇꯩ ꯑꯩ ꯈꯛꯇꯪꯁꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯄꯁꯨ ꯃꯌꯥꯝ ꯂꯣꯏ ꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯕꯤꯔꯤꯗꯣ ꯆꯨꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯒ ꯆꯥꯕ ꯈꯣꯠꯄꯁꯦ ꯆꯠꯅꯩ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯑꯗꯨꯕꯨ ꯍꯥꯏꯗꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯆꯠꯊꯣꯛꯎꯕꯅꯦ ꯑꯩ ꯋꯥꯏꯐ ꯀꯩꯒꯁꯦ ꯑꯗꯩꯗ ꯍꯜꯂꯛꯄꯁꯤꯗ ꯊꯦꯡꯕ ꯑꯗꯨ ꯆꯥꯛ ꯊꯣꯡꯕꯁꯤꯗ ꯑꯗꯨꯝ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯔꯒ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯁꯦꯅ ꯈꯟꯅꯖꯔꯒ ꯂꯥꯛꯆꯕꯅꯦ ꯉꯁꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯈꯥ ꯇꯥꯅ ꯆꯥꯛ ꯊꯣꯡꯉꯔꯣꯏ ꯉꯁꯤꯒꯤꯗꯤ ꯆꯥꯛ ꯉꯁꯤ ꯁꯤꯗ ꯆꯥꯔꯤꯁꯤꯅ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯈꯣꯏ ꯐꯔꯦ ꯐꯔꯦ ꯑꯦꯟꯖꯣꯏ ꯌꯣꯔ ꯐꯨꯗ ꯃꯁꯤꯗ ꯂꯥꯛꯄꯁꯦ ꯑꯍꯥꯟꯕ ꯑꯣꯏꯕꯤꯔꯕ꯭ꯔꯣ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯑꯍꯥꯟꯕ ꯑꯣꯏꯕꯤꯔꯛꯄꯅꯦ ꯑꯩꯗꯤ ꯑꯗꯨꯗꯣ ꯃꯁꯤ ꯂꯥꯛꯄꯁꯦ ꯍꯥꯎꯗꯤ ꯍꯥꯎꯕ꯭ꯔꯣ ꯀꯩ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯁꯤ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯔꯣ ꯀꯅꯥ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯒꯨꯝꯕꯅꯦ ꯑꯃꯒꯤ ꯕꯔꯊꯗꯦ ꯑꯣꯏꯕꯩ ꯂꯥꯛꯄ ꯑꯩꯈꯣꯏ ꯁꯤ ꯃꯥꯏ ꯕꯔꯊꯗꯦ ꯑꯣꯏꯕ ꯑꯗꯨꯅ ꯉꯁꯤ ꯆꯥꯁꯦ ꯍꯥꯏꯕ ꯂꯥꯛꯄ ꯃꯁꯤꯒꯤ ꯃꯣꯏꯒꯤ ꯁꯤꯗ ꯐꯪꯉꯤꯕ ꯄ꯭ꯔꯥꯏꯁꯁꯦ ꯃꯁꯤꯗꯤ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯣ ꯔꯤꯖꯅꯦꯕꯜꯗꯤ ꯑꯣꯏ ꯌꯦꯡꯕ ꯇꯥꯔꯗꯤ ꯁꯤ ꯆꯥꯔꯤꯁꯤꯅ ꯀꯔꯤ ꯃꯊꯦꯜ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏꯗꯤ ꯏꯟꯗꯤꯌꯟ ꯆꯥꯏꯅꯤꯁ ꯆꯥꯏꯅꯤꯁ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯁꯨꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯦꯕꯜꯁꯤ ꯌꯦꯡꯀꯥꯟꯗꯗꯤ ꯌꯥꯝꯅꯗꯤ ꯆꯥꯗꯣꯔꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯉꯥꯡꯈꯩꯁꯨ ꯍꯥꯎꯋꯤ ꯑꯗꯨꯝ ꯍꯥꯏꯕ꯭ꯔꯥ ꯍꯥꯎꯋꯦ ꯅꯣꯏ ꯃꯁꯤꯒꯤꯅꯦ ꯀꯩꯅꯣꯁꯦ ꯍꯥꯎꯕ꯭ꯔꯣ Howie. ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯅꯪꯒꯤ ꯀꯩꯅꯣ ꯈ꯭ꯋꯥꯏ ꯍꯥꯎꯔꯤꯁꯦ ꯀꯔꯝꯕꯅ ꯍꯥꯎꯋꯦ ꯆꯧꯅ ꯍꯥꯎꯕ꯭ꯔꯥ ꯆꯤꯛꯀꯟꯅ ꯍꯥꯎꯕ꯭ꯔꯥ ꯀꯩꯅ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯐ꯭ꯔꯥꯏ ꯔꯥꯏꯁꯅ ꯍꯥꯎꯕ꯭ꯔꯥ Khangde. ꯍꯥꯏꯌꯣ ꯑꯃ ꯍꯥꯏ Yin Howie. ꯅꯦꯛꯁ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯂꯩꯔꯦ ꯕꯥꯔꯗꯦ ꯕꯣꯏ ꯍꯦꯄꯤ ꯕꯥꯔꯗꯦ ꯊꯦꯡꯛ ꯌꯨ ꯑꯗꯣ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯔꯤꯁꯦ ꯀꯩꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯐ꯭ꯔꯥꯏ ꯔꯥꯏꯁꯀ ꯌꯦꯟꯒ ꯌꯦꯡꯒꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯑꯦꯅꯤꯋꯦ ꯍꯦꯄꯤ ꯕꯥꯔꯗꯦ ꯑꯒꯦꯟ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯁ꯭ꯇꯣꯜ ꯑꯃꯁꯨ ꯂꯩꯔꯦ ꯃꯁꯤꯗ ꯀꯔꯤ ꯄꯣꯠ ꯐꯪꯒꯦꯁꯦ ꯃꯁꯤꯒꯤ ꯆꯦꯞꯁꯨ ꯂꯩꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯁꯤ ꯑꯣꯖꯥ ꯃꯁꯤꯗ ꯀꯔꯤ ꯑꯣꯏꯕꯒꯦ ꯁꯣꯝꯁꯤ ꯀꯔꯤꯒꯤ ꯁ꯭ꯇꯣꯜ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩꯈꯣꯏꯒꯤꯁꯤꯅ ꯃꯦꯟ ꯑꯣꯏꯅ ꯏꯟꯗꯤꯌꯟ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗꯀꯤ ꯑꯣꯏꯅ ꯂꯣꯏꯅ ꯊꯤꯝꯗ ꯇꯧꯖꯩꯑꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯥꯅꯤꯄꯨꯔꯤꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯅꯤꯄꯨꯔꯤ ꯆꯥꯠ ꯑꯗꯒꯤ ꯔꯒ꯭ꯔꯥ ꯄꯦꯛꯇꯤꯁ ꯑꯩꯈꯣꯏꯒꯤ ꯑꯂꯨꯒꯤ ꯇꯤꯀꯤꯁꯇ ꯑꯩꯈꯣꯏꯒꯤ ꯃꯪꯒꯟ ꯊꯣꯡꯕ ꯍꯩꯔꯒ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯄ꯭ꯔꯤ ꯆꯥꯠ ꯑꯗꯒꯤ ꯗꯍꯤ ꯕꯜꯂꯥ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯟꯗꯤꯌꯟꯗ ꯐꯪꯕ ꯆꯥꯠꯀꯤ ꯑꯗꯨꯝꯕ ꯑꯥꯏꯇꯦꯝ ꯂꯣꯏꯅꯃꯛ ꯇꯧꯋꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯅ ꯑꯗꯨꯝ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯝꯂꯤ ꯆꯠꯅꯤ ꯑꯩꯈꯣꯏꯅ ꯏꯝꯂꯤ ꯆꯠꯅꯤ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯖꯨꯔ ꯗꯦꯠꯁꯦ ꯇꯣꯉꯥꯟꯅ ꯍꯥꯞꯄꯦꯗꯤ ꯏꯝꯂꯤ ꯉꯥꯛꯇꯁꯨ ꯑꯣꯏꯍꯟꯗꯕ ꯁꯨꯝ ꯑꯗꯒꯤ ꯗꯍꯤ ꯑꯩꯈꯣꯏ ꯏꯟ ꯍꯥꯎꯁꯇ ꯁꯦꯝꯖꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯆꯠꯅꯤ ꯀꯩꯀꯥꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯑꯗꯨꯝ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯟꯗꯤꯌꯟꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯑꯗꯒꯤ ꯑꯁꯣꯝ ꯁꯥꯏꯗꯇ ꯌꯥꯎꯔꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯒ ꯌꯦꯡꯁꯤ ꯑꯗꯨꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯁꯤ ꯍꯧꯖꯤꯛ ꯍꯥꯎꯋꯥꯏ ꯑꯩꯈꯣꯏꯗꯤ ꯁ꯭ꯇ꯭ꯔꯤꯠꯇ ꯐꯪꯉꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯩꯁꯨ ꯌꯥꯝ ꯐꯪꯗꯦꯗꯅꯀꯣ ꯃꯄꯥꯟꯒꯤ ꯃꯤꯅ ꯇꯧ ꯇꯥꯔꯒꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯑꯣꯔꯗꯔ ꯂꯥꯛꯑꯀꯥꯟꯗ ꯁꯤꯒꯤ ꯑꯂꯨ ꯇꯤꯀꯤꯁꯦ ꯁꯥꯍꯜꯂꯒ ꯔꯒ꯭ꯔꯥ ꯄꯦꯇꯤꯁ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯔꯝꯕ ꯑꯗꯣ ꯑꯥꯏꯇꯦꯝꯁꯤꯡꯗꯣ ꯑꯅꯝꯕꯅ ꯈꯔꯗꯤ ꯗꯤꯁꯄ꯭ꯂꯦꯗ ꯊꯝꯖꯕꯅꯤ ꯑꯗꯨꯝ ꯁꯨꯝ ꯁꯤꯁꯤꯅ ꯄꯥꯅꯤꯄꯨꯔꯤ ꯆꯥꯠꯅꯤ ꯗꯍꯤ ꯌꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯤꯁꯤꯗ ꯁꯤꯅ ꯄꯥꯅꯤꯄꯨꯔꯤ ꯂꯩ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯣꯏꯅ ꯃꯥꯒꯤ ꯄꯥꯅꯤꯄꯨꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯜꯁꯦ ꯇꯣꯉꯥꯟꯅ ꯄꯤꯖꯩꯀꯣ ꯑꯗꯒꯤ ꯗꯣꯁꯥꯒꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯥꯝꯕꯥꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯇꯣꯃꯦꯇꯣ ꯆꯠꯅꯤ ꯅꯥꯔꯤꯌꯦꯜ ꯆꯠꯅꯤ ꯑꯗꯩ ꯗꯣꯁꯥꯒꯤ ꯁ꯭ꯇꯐꯤꯡꯗꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯥꯎꯠ ꯏꯟꯗꯤꯌꯟꯗ ꯑꯩꯈꯣꯏꯅ ꯄꯣꯗꯤ ꯍꯥꯏꯅ ꯒꯟ ꯄꯥꯎꯗꯔ ꯗꯣꯁꯥ ꯃꯅꯨꯡꯗ ꯆꯥꯏꯕꯗꯣ ꯁꯥꯎꯠꯇ ꯆꯠꯄ ꯀꯥꯟꯗ ꯄ꯭ꯂꯦꯟ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯍꯧꯕ ꯅꯠꯇꯕ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯏꯟ ꯍꯥꯎꯁꯇ ꯁꯦꯝꯃꯒ ꯑꯗꯨꯝꯕꯁꯨ ꯂꯣꯏꯅ ꯁꯤꯖꯤꯟꯅꯖꯩꯀꯣ ꯀꯩꯅꯣꯗ ꯃꯌꯥꯝꯅ ꯆꯥꯕ ꯀꯥꯟꯗ ꯑꯗꯨꯝ ꯐꯤꯜꯗꯣ ꯈꯔ ꯑꯣꯏꯗ꯭ꯔꯁꯨ ꯐꯪꯅꯕ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯒꯤ ꯃꯨꯝꯕꯩꯒꯤ ꯕꯔꯥ ꯄꯥꯎꯒꯤꯁꯨ ꯑꯩꯈꯣꯏꯅ
lasan chutney dry lasan chutney khoi gi Mumbai da chai ba do adum hap che khoi gi green chili salt taw ga fry taw ba ada Punjabi dahi balla 그거자 마시시네 아니 강진이 뭐뭐디 마시시 아코이 아마 노르 인장 서울 인장 그 아마니더라 그래서 아코이 로컬 기 밀라가 싸버시 좀 싸냐 local gi mi se yamna pamna chane hai di sum nei dana khoina sum mapan gi mi ne yon ma tam da hygienic oi tam saning asu marmakta dum saning i dana ko chatpata oi ba pot sidi aduna sagi yamna pam ne na chane hai tare anam khoi gi stall da lei ba pot sing je dum maman su dum khoi ahong ma maman da loin to ko ni na ado khoi gi stall se dum chil le dum pot se anam mana dum min na loin bak pam na chai ba ada main oina sum khoi gi sum Manipuri sum ba chat lai gre duga sum leina pok tan na chaning madana khoi gi biryani khoi gi yauri ko biryani gum ba pok thaning ba mi su yawi dana dum main oina chaning ba chef biryani jara khol ke dikha do chef khoi gi biryani se adum khoi na season ai ma'am se food coloring ke ka kem te season ade khoi di saffron adagi laidana ko khoi da sangom pham so khoi in house ta dum tong jabani ko aduna sidai se biryani ga sabmi nei se raita adagi khoi gi salan adum magi side dish ngata ni ko si su loina ha pa ga dum serve to e huji aduga tandoor kombi ba mina kana gum ba khoi gi phang de dana khoi street ta ga tandoor chicken ga je cha ge je aseng ba sem ba do aduna mayam su phang na bai na hong ma man da khoi gi hotel da gi tar ga festival ni na sei se to se khoi na fresh oina sem ba ngak ta ni ko ado akhoi experience leba sem ngakta ni mapan dagi kuina classic ta dum Manipuri buk thoi hai ta moi se sidagi su moi buk ta irang myam si awin na dana dum leidana ada moina akhoi local gi test khangna dum leidana yam ka hena su adum leidana khara akhoi local la pam ko dong mong da su akhoi ne spicy pam ga di dum leidana spicy oina sem biu ga na adum yawe sa su tandoori chicken dok tang spicy oin biro ga na adagi mana thane akhoi biryani se yum na kaida pak tong uti ko khoi sai oina de ado biryani gi recipe se kamai to gi am ta khai biram biryani gi recipe se kaino ne khoina biryani se dum piece se normally dum khoina khara de dum sauna ka hale sam na da 80 gram go mana traga leg piece oina to bu si oi go kana go makhana magi fast process ta de khoina seng na to gi ha ta di lemon juice kitang khoina squeeze toraga lime na traga lemon gi juice hapi rani adu ge marination ngatang tor matung da salt ginger garlic paste adagi haldi akhoi gi khang yaingang morok asuba adagi akhoi gi marumrang hai ta re na ko akhoi gi jira dhania powder adagi garam masala si su akhoi na akhoi gi in house ta sema garam masala se chumna gi packet lak ko se hauk te ba ko aduna akhoi na garam masala makhal di am yam ko jabitri nungbi yam lei ba India gi phangi mam se sigi powder ma se me aduga si mam se adum loina tot le na ko tola kanda akhoi na akhoi gi pudina akhoi gi mint se akhoi gi nuksidak adagi fadigom moro tekpa tilhau golden brown oina thau to taw thokhi ba si ma'am se hapani adai sangom pam ba hapaga tot pi rani ba to la matung da sai tilhau taw ki ba thau se si mu haijan ga ni ba khoina adagi magi hek yeng ba da color ma dum lak charani ko aduga khoina ngasai gi si na marinate torga yam drabada 4 to 5 hours ko ma thamaga di yam pare overnight thamaga di dum sa su thotlani manung da su loin changani ado torga ngasai gi magi process da khoina kache ghost ni ko khoina tokjai se aduna direct raw ina tokjai se da khoina sak se khoina side ta khoi gi ising da temper to bu soi ko thau gi tang hairaga khoi gi whole garam masala se sahi jira kaina jira macha ko palaiba atei whole garam masala ma'am se tarka tor matung da khoina ising se haire dana hairaga ising se na ngasagi masala du gi color extract to bodo adu bo boil tor matung da khoina salt se tha ani kaino da rice sina hana basmati se sok tor tham doi ni ko 2 hours ko mawana madi tingi gai phajaba su hele duga masine sing sina sai color do lawra kanda boil la kanda salt se khoina check to gani ko rice da manung da changadra haiba do ado tor matung da sai rice se akhoi sing se thadar ni duga ahamba 70% cook oiba rice se first taste ahamba gi khoi ga direct marination to gi ba yen do si patra ja theina ga do adugi ahamba gi first taste 70% khak mun ba chan hapi ni ba adugi matung da khoina brown onion mint adagi morok tekpa si ma'am se chai bi ni chai raga hojiki chak se adagi 80% mun ba 90% mun ba adagi marination gi yen se jo khoi layer by layer amu hap pa chai ko hap ke so layer se ma suai one time da khoina kitang chok ta ga di sandu ga pula amuk ta lotion ba su yai adu finishing bi matam da khoi gi garam masala powder khoi gi elaichi asang ma gi powder se lotion lak pa da mathak ta chai bi raga brown onion adagi khoi gi nuksi dak asoi ba adagi morok tekpa du ga ghee ada saffron sina kamai to ge da khoi gi sangom se lumu lumu sa laga saffron aseng base tinga kanda magi machu phajaba ke sar gi do
ꯑꯗꯨꯒꯤ ꯁꯦꯐ꯭ꯔꯣꯟꯒꯤ ꯃꯆꯨꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯃꯊꯛꯁꯤꯗ ꯍꯩꯒꯅꯦꯕ ꯑꯗꯣ ꯁꯦꯐ꯭ꯔꯣꯟ ꯁꯦꯡꯉꯒꯗꯤ ꯀꯂꯔꯁꯤ ꯐꯖꯅ ꯁꯦꯡꯅ ꯇꯥꯏ ꯘꯤꯒ ꯁꯪꯒꯣꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯈꯨꯝꯁꯦ ꯑꯇꯥꯒꯨꯝꯕꯅ ꯇꯣꯠꯂꯒ ꯁꯤꯜ ꯇꯧꯕꯀꯣ ꯃꯅꯤꯟ ꯆꯠꯍꯟꯖꯕ ꯅꯞꯍꯟꯕ ꯑꯗꯨꯒ ꯃꯥꯁꯤꯅ ꯃꯨꯜꯂꯦ ꯇꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯋꯥ ꯃꯊꯛꯇ ꯑꯍꯥꯟꯕꯗ ꯏꯟꯇꯦꯟꯁ ꯍꯤꯠꯇ ꯇꯋꯥ ꯃꯊꯛꯇ ꯊꯝꯅꯤ ꯀꯩꯅꯣꯗ ꯃꯉꯣꯟꯗꯁꯨ ꯃꯁꯥꯒꯤ ꯃꯍꯤ ꯈꯔ ꯊꯣꯛꯄꯅꯤꯅꯀꯣ ꯏꯟꯇꯦꯟꯁ ꯍꯤꯠꯇ ꯇꯧꯍꯧꯗ ꯇꯥꯔꯒꯗꯤ ꯃꯍꯤ ꯃꯌꯥꯝꯗꯣ ꯆꯨꯞꯈꯠꯂ ꯃꯈꯥ ꯊꯪꯕ ꯔꯥꯏꯁꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯠꯇꯣꯛꯄ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯅ ꯇꯥꯏꯃꯤꯡ ꯑꯃ ꯌꯦꯡꯉꯒ ꯉꯁꯥꯏ ꯃꯥꯁꯦ ꯏꯟꯇꯦꯟꯁ ꯍꯤꯠꯇ ꯄꯤꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯁꯤꯗ ꯃꯅꯤꯟꯁꯦ ꯑꯩꯈꯣꯏꯅ ꯐꯥꯎꯒꯅꯦꯕ ꯈꯤꯇꯪ ꯆꯪꯕ ꯃꯇꯝꯗ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯝ ꯇꯋꯥꯁꯤꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯥꯏꯕꯣꯏ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯥꯟꯗ ꯊꯣꯡꯉꯒꯗꯤ ꯌꯥꯝ ꯐꯔꯦ ꯇꯋꯥ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯥꯁꯤꯡꯅꯒ ꯃꯩꯇꯥꯟ ꯃꯔꯛꯇ ꯌꯥꯏꯕꯗꯣ ꯆꯥꯛ ꯌꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯎꯕ ꯍꯦꯜꯂꯦꯗꯤ ꯑꯗꯨꯒꯤ ꯃꯩꯇꯥꯟꯗꯨꯅ ꯑꯃꯨꯛ ꯃꯊꯛꯇ ꯑꯃꯨꯛ ꯍꯥꯞꯄꯒ ꯌꯥꯏꯁꯟꯕ ꯗꯕꯜ ꯁꯥꯏꯗꯇꯒꯤ ꯑꯗꯨꯒ ꯃꯥ ꯃꯨꯜꯂꯦꯁꯦ ꯑꯗꯨꯝ ꯑꯇꯥꯁꯤꯗ ꯑꯗꯨꯝ ꯀꯥꯏꯔꯒ ꯊꯣꯛꯂꯛꯀꯅꯤꯀꯣ ꯃꯥꯒꯤ ꯃꯅꯤꯟꯁꯦ ꯍꯧꯗꯣꯔꯛꯀꯅꯤꯕ ꯑꯗꯨꯝ ꯃꯅꯝꯁꯦ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯑꯍꯥꯟꯕ ꯍꯦꯛ ꯇꯧꯕꯗꯗꯤ ꯈꯤꯇꯪ ꯈꯨꯠ ꯈꯔ ꯆꯪꯕꯅꯤꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯋꯥꯟꯁ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯇꯧꯈꯤ ꯇꯥꯔꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯍꯥꯟꯕ ꯇꯥꯗ꯭ꯔꯒꯁꯨ ꯑꯅꯤꯁꯨꯕꯗ ꯑꯗꯨꯝ ꯇꯥꯒꯅꯦꯕ ꯑꯗꯨꯝ ꯀꯩꯅꯣꯗ ꯈꯨꯠꯇꯣ ꯈꯔ ꯆꯪꯕꯅꯤꯅ ꯀꯥꯎꯕꯁꯨ ꯌꯥꯏꯗꯅ ꯄꯣꯠꯇꯣ ꯌꯥꯝꯃꯛꯄꯅꯤꯅ ꯄ꯭ꯔꯣꯁꯦꯁꯇꯣ ꯋꯥꯟꯁ ꯈꯪꯈ꯭ꯔꯒꯗꯤ ꯄꯣꯠꯇꯨꯁꯨ ꯏꯃꯨꯡꯗ ꯑꯩꯅ ꯁꯦꯝꯖꯔ ꯂꯩꯔꯅꯤ ꯃꯔꯨ ꯃꯔꯥꯡꯒꯨꯝꯕꯗꯤ ꯇꯥꯛꯊꯣꯛꯄꯗꯣ ꯑꯗꯨꯝ ꯊꯝꯍꯧꯗꯣꯏꯅꯤꯅ ꯑꯍꯥꯟꯕ ꯍꯧꯕꯁꯤꯅꯦꯕ ꯄ꯭ꯔꯣꯁꯦꯁꯀꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯅ ꯉꯥ ꯊꯣꯡꯒꯨꯝꯕꯅꯦ ꯃꯥꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏ ꯉꯥ ꯊꯣꯡꯕꯩꯗꯤ ꯄꯣꯠ ꯆꯩꯗꯣ ꯂꯣꯏ ꯂꯩꯗꯅ ꯑꯁꯤꯒꯤꯅ ꯃꯁꯥꯂꯥꯗꯣ ꯈꯔ ꯍꯦꯟꯕ ꯀꯅꯥꯒꯨꯝꯕ ꯆꯥꯅꯤꯡꯗ꯭ꯔꯒꯅ ꯑꯗꯨꯝ ꯆꯝꯅ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨꯝ ꯑꯗꯨꯅ ꯉꯁꯥꯏ ꯃꯁꯥꯂꯥꯗꯣ ꯁꯦꯝꯈꯤ ꯇꯥꯔꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯩꯕ ꯄꯣꯠ ꯑꯣꯏꯗꯤ ꯑꯗꯨꯅꯦ ꯈꯔ ꯁꯤꯖꯤꯟꯅꯈꯤ ꯇꯥꯔꯗꯤ ꯄꯨꯡ ꯂꯩꯅꯤꯗꯅ ꯅꯧꯅ ꯍꯦꯛꯇ ꯁꯦꯝꯕꯁꯤꯗ ꯃꯇꯝ ꯆꯪꯉꯦꯕ ꯑꯗꯨꯒ ꯁꯣꯝꯒꯤ ꯁꯥꯏꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯣꯁꯥ ꯑꯗꯨꯝ ꯗꯣꯁꯥꯒꯨꯝꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁ꯭ꯋꯥꯏꯗꯁꯨ ꯗꯣꯁꯥ ꯌꯣꯟꯕ ꯍꯣꯇꯦꯜ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯃꯥꯡꯗꯗꯤ ꯗꯥꯏꯔꯦꯛ ꯌꯣꯜꯂꯒ ꯂꯩꯔꯒ ꯆꯥꯕꯗꯣ ꯀꯩꯁꯨ ꯐꯪꯗꯦ ꯃꯅꯨꯡꯗꯩ ꯑꯗꯨꯝ ꯄꯨꯊꯣꯔꯛꯏꯗꯅ ꯁꯤꯅ ꯏꯃꯥꯡꯗ ꯍꯦꯛ ꯇꯧꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯒꯟ ꯄꯥꯎꯗꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯄꯣꯗꯤꯁꯨ ꯀꯧꯋꯦꯕ ꯃꯁꯥꯂꯥꯁꯦ ꯁꯤ ꯁꯥꯎꯠ ꯏꯟꯗꯤꯌꯟ ꯆꯠꯄ ꯀꯥꯟꯗ ꯃꯣꯏ ꯗꯣꯁꯥꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯝꯒꯤꯁꯨ ꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯝ ꯃꯣꯏꯅ ꯄꯥꯎꯗꯔ ꯑꯃ ꯑꯗꯨꯝ ꯆꯥꯏꯕꯗꯣ ꯁꯤ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗ ꯃꯐꯝꯗ ꯍꯥꯞꯇꯕꯁꯨ ꯌꯥꯎꯏꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯗꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯃꯤꯒꯤ ꯇꯦꯁꯇꯣ ꯆꯥ ꯇꯥꯔꯗꯤ ꯐꯪꯅꯕ ꯍꯥꯏꯅ ꯁꯤꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯜꯀꯇꯥꯒꯤ ꯑꯩꯈꯣꯏꯒꯤ ꯔꯣꯜꯗꯣ ꯀꯜꯀꯇꯥ ꯁ꯭ꯇꯥꯏꯜ ꯔꯣꯜꯅꯤ ꯑꯗꯨ ꯀꯥꯊꯤ ꯔꯣꯜ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯠꯁꯥ ꯄꯔꯥꯊꯥ ꯁꯦꯝꯃꯒ ꯑꯩꯈꯣꯏꯒꯤ ꯀꯜꯀꯇꯥꯗ ꯐꯪꯕ ꯔꯣꯜꯗꯣ ꯑꯗꯨꯅ ꯁꯤꯁꯨ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯏ ꯃꯤꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯐ ꯑꯩꯈꯣꯏ ꯅꯟ ꯂꯣꯀꯦꯜ ꯑꯣꯏꯕ ꯆꯦꯐ ꯈꯔꯁꯨ ꯂꯩꯔꯝꯃꯤ ꯃꯣꯏꯗ ꯋꯥꯍꯪ खरा हंगजगे अच्छा सर आप लोग यहाँ पे कितने साल हो गया अभी 7 साल होने वाला तब तो बहुत साल हो गया ना आप आपका घर कहाँ से अब कलकत्ता से जी नूर इस्लाम मंडल और यहाँ पे काम करने में कैसा लगता है आपको बहुत अच्छा लगता है और आप कौन कौन सा डिश बनाता है हम इंडियन डिश जी इंडियन साउथ इंडियन सब रकम मिक्स काम करते हैं और मणिपुर में आके यहाँ पे जॉब करना कैसा लगता है देखिए सही से बताइए मणिपुर में तो आजकल तो बहुत ये हो गया ना दंगा फसाद ये सब हो गया ना फिर भी आपको क्या लगता है यहाँ का मौसम कैसा है यहाँ का सब हाल चाल नहीं हम लोग जो काम कर रहे हैं यहाँ बहुत अच्छा कुछ प्रॉब्लम नहीं हम लोग को ठीक है सब मसीसे अखोगी सांगाई फ्राइड राइस नहीं है मोई मेनू दबुदी याउदे अखोगी नूडल्स का चाक का तौरगा फ्राइड राइस सेमने महौक तंगी को हामने ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯇꯧꯔꯦ ꯍꯥꯎꯕ꯭ꯔꯣ ꯑꯩ ꯃꯍꯥꯎ ꯇꯪꯉꯦ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯌꯥꯝꯅ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯈꯖꯤꯡ ꯕꯣꯔꯥꯅꯦꯕ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯄꯤꯔꯛꯏꯁꯦ ꯈꯖꯤꯡ ꯕꯣꯔꯥꯁꯤꯁꯨ ꯃꯍꯥꯎ ꯌꯦꯡꯁꯦ ꯃꯍꯥꯎ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯃꯌꯥꯝꯗ ꯌꯥꯝꯅ ꯐꯕ ꯁꯥꯔꯚꯤꯁ ꯑꯃ ꯑꯗꯨꯝ ꯄꯤꯌꯦꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯃꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯝꯐꯥꯜ ꯍꯣꯇꯦꯜ ꯃꯃꯥꯡꯗ ꯍꯥꯡꯕ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯑꯃꯗꯤ ꯁ꯭ꯇꯣꯜꯁꯤꯡ ꯌꯦꯡꯕꯒꯤ ꯁꯛꯇꯝ ꯃꯈꯥ ꯇꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯐꯨꯗ ꯁ꯭ꯇꯣꯜꯁꯤꯡꯗ ꯂꯥꯛꯑꯀꯥꯟꯗ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯑꯐꯕ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎ ꯄꯤꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯈꯨꯔꯨꯝꯖꯔꯤ